Good evening. Assalamu alaikum, everyone. Mayam ngasi je akhoi gi naw ala mazat yer pok sangam da bidagi handak akhoi gi kickboxing champion oirakiba inaw adugi interview ama ai live ta wari watai sana gena ngasai pung mari makhai adai da thokseram bani adubo kariguma thabuk ama leibadagi organization gi ai chathoduna ai nang haudre aduna mayam hojik thajarak bani ikoi mayam na ngasi ubiragani ai live sida inaw alamazat airport sangam dabi kickboxing champion handak ikoi chennai da pangthoki bada champion lo khibi inaw aduni mamang da international da medal kya lo khrabai inaw ni bahaka unabagi wari watai sanabagi tanja ama ngasi mayam na ubigani inaw si hujik mahak join torani ko mayam na ngasi gi yengbiriba live sibu yengbiriba chinaw singna inaw sibu nungsiboina support amadi share amadi commenda mahakpu thagat wahai ibinaba aigi live asidang si haijari miyamda live si miyam video si sound amadi clear voice si clear oi bram tang haibiro aduga social media da phawba saba social media da gunda tawba sing hana delhi da lerambar yazdin du natte ko iramdam dani leirisi hujikti adum logi action logi ba mateng lorkani ko masi ma kawbi da fai ai ngasi jo ama fire tawjarama bani social media da mathom moram cha dana badanam tawba migi izat jonba dugumba singdo comment oisono ni oisono hujikti ai karisu minungsi yengaroi maramdi nakhoisi sum tamjaraga usitaba mi awreba karisu tawba ngamdabagi nakhoita sangalai bagi type ta makhalleba udu tawbigano faba tawsi khoi faba thabom tawda appreciate tawsi fattaba kya yoram masu personal da madu sum thopio na call tawbira o ai number di social da sum amam lairibani de messenger adum active oiribani aduna mathom moram cha da ba ka henjan ba singdi ain gi oiba law gi oiba chapchaba dan di phangan gadi ko masi mayam dai thamjage ngarang khoi de ngarang dagi afau saba masu hujik ma FIR tawrakan da hujikna hospital da wakhanna kedawri haibagumba sumaina pawsu laiko aduna mayam ikoi khupi ji nam matam da yenge namna si ko any communities ne harsi hek seran turan torok mo hoisingse ai hujikti ai su loge ba mateng logane ba hanadi ai thoidona interest lorom damne dubo yam henjalle ko bro case ba boy mayam su ramani ikoi gi umpyogi account gi su press note adum ikoi ngasi fire tawrubagi maming da sudu mayam kedawrabani inaw ikoi inaw alamazat handa kickboxing champion lawrakraba airport sangam da vidagi yamna chawthok suningai wa inaw dung si live sida uba fangbigani silinaw sing sound okay khara warak american khara warak hanba fai chume inaw si hujik tholage habani ma join toraktri mayam ngai minasi ko aduga mayam na ngasigi akhoi gi sanaroi bu nusibiba amadi iramdamgi title purakpa iraicha sing bu nusibiba thapun thogat biba singna ngasigi inaw na live sida join torakpada afaba wahina magi pukning sonthada pukning thogat bibo oina mayam na comment tawbiyo na ingasi live si inaw si yaudringai da emangjongna na thamjari sound okay okay mayam nga ngai minarasi ko do mayam hojik sakti chanaram basu yarom bani chana da basu yarom khini ko ai di sadri mayam inaw si hojik join tore inaw join to accept tawkrabani
ꯏꯅꯥꯎ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯏꯌꯥꯝꯕ ꯑꯩ ꯇꯥꯗꯤ ꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕꯩꯗꯣ ꯑꯩ ꯎꯗ꯭ꯔꯦ ꯂꯥꯏꯚꯁꯦ ꯑꯣ ꯃꯝꯃꯒ ꯎꯔꯣꯏ ꯎꯔꯣꯏ ꯃꯌꯥꯝꯅ ꯎꯔꯝꯒꯅꯤ. ꯃꯌꯥꯝꯅ ꯎꯒꯅꯤ ꯍꯣꯏ ꯂꯣꯏꯅꯀꯣ ꯅꯪꯅ ꯎꯔꯣꯏ ꯅꯪꯒꯤ ꯐꯣꯜꯗꯣ ꯑꯦꯄꯜ ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯍꯣꯏ ꯂꯣꯏꯅ ꯍꯣꯏ ꯎꯒꯅꯤ. ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯁꯤ ꯃꯌꯥꯝ ꯑꯩꯅꯁꯨ ꯉꯁꯥꯏ ꯁꯛ ꯇꯥꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯒꯤꯗꯣ ꯍꯟꯗꯛꯀꯤꯗꯣ ꯀꯤꯛ ꯕꯣꯛꯁꯤꯡ ꯕꯣꯛꯁꯤꯡ ꯑꯣꯏꯅ ꯀꯤꯛ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯣꯏꯔꯛꯈꯤꯕ ꯏꯅꯥꯎꯗꯨꯅꯤ. ꯑꯩꯈꯣꯏ ꯆꯦꯟꯅꯥꯏꯗ ꯁꯥꯟꯅꯕꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜꯗ ꯃꯦꯗꯜ ꯀꯌꯥ ꯂꯧꯔꯛꯈ꯭ꯔꯕ ꯏꯅꯥꯎꯗꯨꯅꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯁꯨ ꯏꯟꯇꯔꯚꯤꯌꯨ ꯈꯔ ꯇꯧꯖꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯪꯅꯤꯡꯕ ꯀꯣꯃꯦꯟꯗ ꯄꯨꯛꯅꯤꯡ ꯊꯥꯒꯠꯄ ꯍꯪꯕꯤꯌꯨ. ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯗꯤ ꯇꯧꯕꯤꯗꯅꯕ ꯑꯩ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ. ꯏꯅꯥꯎ ꯅꯪꯒꯤ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯏꯃꯥ ꯕꯕꯥ ꯁꯥꯒꯩ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ. ꯍꯣꯏ ꯑꯍꯥꯟꯕꯗ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚ ꯑꯁꯤꯕꯨ ꯆꯪꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯁꯂꯥꯝ ꯑꯃꯁꯨꯡ ꯗꯨꯑꯥꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯁꯦꯡꯅ ꯏꯌꯥꯝꯕ ꯔꯤꯌꯥꯖꯨꯗꯤꯟ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯔꯒ ꯑꯃꯔꯣꯝꯗ ꯑꯩꯕꯨ ꯃꯁꯛ ꯇꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯋꯤ. ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ. ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯑꯦꯝꯗꯤ ꯑꯂꯝ ꯑꯖꯥꯗ. ꯑꯗꯣ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ. ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯑꯦꯝꯗꯤ ꯑꯕꯗꯨꯜ ꯒꯐꯨꯔ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯤꯡꯅ ꯁꯐꯨꯔꯥ ꯀꯧꯏ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯤ. ꯑꯩꯅ ꯅꯨꯄꯥꯗ ꯍꯥꯏꯔꯒꯗꯤ ꯑꯇꯣꯝꯕꯅꯤ. ꯄꯨꯂꯞꯀꯤ ꯑꯣꯏꯔꯒꯗꯤ ꯌꯥꯏꯃ ꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯂꯩ ꯁꯥꯒꯩꯁꯤ ꯏꯌꯥꯝꯕ. ꯀꯩꯅꯣ? ꯁꯥꯒꯩꯁꯤ ꯀꯩ? ꯃꯀꯛ ꯃꯌꯨꯝ ꯑꯣꯏꯗꯣꯏꯅꯤ ꯏꯌꯥꯝꯕ. ꯑꯣꯀꯦ. ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯩꯁꯤꯡꯁꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ? ꯌꯨꯝ ꯄꯥꯟꯅꯔꯕ꯭ꯔꯥ? ꯑꯗꯨꯒ ꯏꯁꯇꯗꯤ ꯇꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯒꯤ ꯁꯤꯟꯐꯝꯅ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ. ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯤ. ꯏꯆꯤꯜ ꯏꯅꯥꯎ 5ꯁꯤ ꯑꯩꯒꯤ ꯏꯊꯛꯇ 2ꯅꯦꯕ ꯑꯣꯏꯔꯤꯁꯤ. ꯑꯃꯅ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯤ, ꯑꯃꯅ ꯏꯆꯦ ꯑꯣꯏꯗꯣꯏꯅꯤ. ꯑꯅꯤꯃꯛꯁꯤ ꯌꯨꯝ ꯄꯥꯜꯂꯦ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯤꯗꯨꯗꯤ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯃꯤ. ꯑꯃꯅ 12 ꯀꯥꯔꯛꯀꯗꯣꯏꯅꯤ ꯍꯟꯗꯛ, ꯑꯃꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯀꯗꯣꯏꯅꯤ. ꯑꯗꯨꯃꯥꯏꯅ ꯂꯩ. ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ 5 ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ. ꯑꯗꯣ ꯂꯥꯁ ꯏꯌꯔ 6 ꯁꯦꯃꯤꯁꯇꯔ ꯀꯥꯔꯛꯀꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ. ꯏꯃꯥꯁꯨ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯐꯪꯅꯕ ꯑꯗꯨꯝ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯗꯨꯝ ꯇꯥꯜꯂꯒ ꯍꯤꯡꯕ ꯏꯃꯨꯡ ꯑꯃꯅꯤ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯁꯤ ꯑꯃ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯁꯨꯝ ꯅꯨꯡ ꯂꯩꯉꯣꯏ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯏꯃꯨꯡ ꯑꯃꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯑꯣꯀꯦ. ꯅꯍꯥꯛꯅ ꯀꯤꯛ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤꯗ 2000 ꯀꯌꯥꯗꯒꯤ ꯍꯧꯔꯛꯑꯒ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ? ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯦꯗꯜ ꯀꯌꯥ ꯂꯧꯔꯦ? ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯀꯗꯥꯏꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯁꯥꯟꯅꯔꯨꯕꯁꯤꯡ ꯈꯔ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ. ꯍꯣꯏ ꯑꯗꯨꯝ ꯑꯩ ꯃꯊꯪ ꯊꯝꯖꯔꯛꯀꯦ. ꯑꯌꯥꯝꯕ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯣꯡꯗꯥꯔꯛꯈꯤꯕ ꯃꯇꯝ ꯍꯥꯏꯔꯒꯗꯤ 2018ꯗ ꯑꯣꯏꯔꯛꯀꯗꯣꯏꯅꯤ. 18ꯁꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯣꯏ ꯊꯥꯏ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯅ ꯑꯗꯨꯝ ꯆꯪꯉꯛꯈꯤ. ꯑꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯔꯛꯇ ꯒꯦꯞ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯑꯩ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯇ ꯑꯗꯨꯝ ꯑꯩ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯍꯥꯏꯕꯁꯤ ꯊꯥ 5 ꯁꯨꯅ ꯊꯥꯗꯣꯛꯅꯔꯒ ꯂꯥꯛꯇ꯭ꯔꯤ. ꯑꯗꯨꯝ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ 6-7 years, maybe 8 years ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩ ꯑꯗꯨꯝ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯤ ꯊꯥꯗꯣꯛꯅꯔꯒ ꯁꯨꯡꯂꯥꯛꯇ꯭ꯔꯤ. ꯑꯗꯨꯝ ꯁꯤꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ. ꯁꯥꯟꯅꯕꯁꯤ ꯀꯗꯥꯏꯗ ꯍꯧꯔꯛꯈꯤ? ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ꯭ꯔꯥ? ꯃꯅꯤꯄꯨꯔ ꯀꯗꯥꯏꯗ ꯍꯧꯔꯛꯈꯤ? ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤ. ꯇꯁꯦꯡꯅ ꯑꯍꯥꯟꯕꯗꯤ ꯑꯩ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣই ꯁꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ, ꯑꯗꯒꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯃꯐꯝꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯕ, ꯑꯗꯨꯝꯕ ꯌꯥꯝ ꯄꯥꯝꯃꯛꯄ. ꯑꯃꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯆꯣꯡꯐꯟꯕ ꯑꯗꯣ ꯑꯄꯥꯝꯕ ꯑꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯁꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯀ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯉꯥꯡ ꯏꯃꯥꯟꯅꯕꯒ ꯍꯧꯅꯔꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯠꯂꯛꯑꯦ. ꯑꯗꯨꯃꯥꯏꯅ ꯆꯠꯂꯛꯄ ꯀꯥꯟꯗ ꯑꯩ ꯌꯥꯎꯅꯤꯡꯕꯒꯤ ꯏꯈꯨꯜ, ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯇꯥꯕ, ꯑꯩꯒꯤ ꯁꯛꯐꯝꯗꯨ ꯎꯔꯒ ꯈꯪꯕ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯒ ꯑꯗꯨꯝ ꯃꯔꯛꯇ ꯏꯟꯖꯣꯏꯒ ꯇꯧꯍꯟꯕ ꯌꯥꯎꯋꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯆꯪꯉꯝꯗꯕꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯪꯂꯥꯎꯕꯣꯛ ꯃꯦꯃꯣꯔꯤꯌꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯂꯩ. ꯑꯗꯨꯗ ꯁꯨꯝ ꯃꯣꯏ ꯊꯥꯏꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧꯔꯝꯃꯦ. ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯍꯥꯟꯕꯗ ꯖꯣꯏꯟ ꯇꯧꯋꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯅꯪ ꯁꯤꯗ ꯁꯥꯟꯅꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ
ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯅꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯈꯛꯇꯅꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯈꯨꯁꯥꯟꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯇꯁꯦꯡꯅ ꯆꯥꯅꯕ ꯍꯥꯏꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯈꯤꯇꯪ ꯁꯤꯗꯒꯤ ꯆꯠꯂꯒ ꯅꯤꯡꯊꯧꯅꯥꯏ ꯍꯥꯏꯅ ꯂꯩ ꯑꯗꯨꯗ ꯅꯤꯡꯊꯧꯅꯥꯏꯅ ꯑꯣꯖꯥ ꯑꯃ ꯂꯩꯌꯦꯕ ꯑꯣꯖꯥ ꯑꯁꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯦ ꯑꯗꯒꯤ ꯅꯤꯡꯊꯧꯅꯥꯏꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧꯋꯦ ꯅꯤꯡꯊꯧꯅꯥꯏꯁꯤ ꯇꯁꯦꯡꯅ ꯅꯤꯡꯊꯧꯅꯥꯏꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯤ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯏꯌꯥꯝꯕꯁꯨ ꯑꯩꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯤꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯆꯪꯉꯝꯗꯕꯤ ꯃꯊꯛꯇꯒꯤ ꯍꯧꯖꯤꯛꯅ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯃꯁꯥꯒꯤ ꯌꯨꯝ ꯂꯧꯔꯒ ꯂꯩ ꯔꯥꯐꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯣꯏꯊꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯁꯥꯒꯩꯒꯤ ꯏꯌꯥꯝꯕꯅꯤ ꯁꯥꯒꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯖꯩ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅꯥꯏꯗ ꯆꯠꯂꯤꯁꯤꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯒꯤ ꯁꯥꯇ꯭ꯔꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯣꯏꯗꯧꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯒꯤ ꯁꯥꯇ꯭ꯔꯅꯦꯕ ꯃꯈꯨꯠ ꯊꯣꯛꯈꯤ ꯑꯗꯨꯅ ꯑꯣꯀꯦ ꯑꯗꯨꯗ ꯑꯗꯨꯒ ꯑꯗꯨꯗ ꯁꯥꯟꯅꯕꯁꯤ ꯁꯣꯛ ꯀꯌꯥꯗꯅꯣ ꯅꯪꯅ ꯍꯧꯔꯛꯈ꯭ꯔꯤꯁꯦ ꯑꯩ 2018 ꯁꯤꯗ ꯍꯧꯔꯛꯀꯗꯣꯏꯅꯤ ꯏꯌꯥꯝꯕ ꯑꯗꯣ ꯏꯃꯥ ꯕꯕꯥꯁꯨ ꯅꯣꯡꯃꯩ ꯁꯨꯔꯒ ꯆꯥꯏ ꯍꯥꯏ ꯑꯗꯣ ꯁꯥꯟꯅꯕꯗ ꯗꯥꯏꯠ ꯂꯥꯡ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅꯕꯗ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯃꯗꯨꯗꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯍꯣꯠꯅꯖꯔꯤꯔ ꯏꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯇꯧꯔꯛꯏꯕ꯭ꯔꯥ ꯀꯅꯥꯅ ꯍꯦꯜꯞ ꯇꯧꯕꯤꯒꯦ ꯃꯇꯦꯡ ꯁꯤꯒꯤ ꯄꯥꯡꯕꯤꯔꯛꯄꯒ ꯃꯇꯥꯡꯁꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯣꯏ ꯏꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯇꯥꯡꯅꯤ ꯋꯥꯍꯪꯁꯤ ꯈꯨꯝꯕꯗ ꯌꯥꯝꯅ ꯏꯃꯣꯁꯟ ꯑꯣꯏꯕ ꯃꯇꯥꯡꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯁꯦꯡꯅ ꯑꯩꯅ ꯁꯥꯟꯅꯕꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗꯦ ꯑꯃꯔꯣꯝꯗ तसेंना अꯩꯅ सानबा पामनबगी खागा हाइदि सिगी स्टेजसिदि यौरखिबनि अमरोमदा हाइदि मतमदा अꯩꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯗꯨꯝ ꯂꯩꯀꯥꯏꯅ ꯃꯁꯛ ꯈꯪꯕ ꯑꯗꯒꯤ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣꯝꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯒꯁꯨ ꯑꯗꯨꯝ ꯃꯤꯔꯛꯇ ꯊꯣꯛꯑꯒ ꯒꯦꯁꯀꯨꯝꯕ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯣꯏ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯗꯨ ꯇꯁꯦꯡꯅ ꯑꯩ ꯐꯨꯠꯕꯣꯜꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯐꯨꯠꯕꯣꯜꯁꯤꯁꯨ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡꯗꯒ ꯑꯗꯨꯝ ꯐꯤꯜ ꯃꯅꯨꯡꯗꯒ ꯇꯥꯟꯅꯔꯒ ꯁꯠꯇꯤꯟꯅꯒ ꯀꯟꯕ ꯌꯥꯎꯔꯛꯏ ꯁꯥꯟꯅꯕ ꯄꯥꯝꯃꯛꯇꯕꯒꯤ ꯑꯣ ꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯕꯁꯦ ꯑꯩ ꯂꯣꯠꯅ ꯃꯇꯝ ꯈꯔꯗꯤ ꯂꯣꯟꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯪꯍꯟꯕ ꯍꯧꯔꯛꯑꯦ ꯃꯇꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯈꯪꯉꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯊꯤꯡꯉꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯅꯣꯏ ꯕꯕꯥꯅ ꯌꯥꯗꯕꯅꯤꯅ ꯅꯪ ꯇꯨꯡ ꯀꯣꯏꯅ ꯑꯩ ꯈꯛꯇꯅ ꯄꯨꯕꯤꯕ ꯉꯝꯃꯣꯏ ꯇꯁꯦꯡꯅ ꯅꯪ ꯂꯥꯏꯔꯤꯛꯁꯨ ꯍꯣꯠꯅꯧ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯔꯛꯏ ꯂꯥꯏꯔꯤꯛ ꯃꯇꯝꯗꯨꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯍꯥꯏꯁꯤ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯏꯁꯥꯁꯤ ꯑꯗꯨꯝ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯀꯦ ꯏꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯅ ꯅꯪ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯦ ꯆꯪꯈ꯭ꯔꯗꯤ ꯅꯪ ꯂꯥꯏꯔꯤꯛꯁꯤꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯔꯣꯏ ꯅꯪ ꯑꯑꯣꯟꯕ ꯅꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯍꯥꯏꯕ ꯂꯝꯕꯤꯁꯤ ꯅꯪ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯆꯪꯈꯤꯕ ꯇꯥꯔꯗꯤ ꯅꯪ ꯂꯥꯏꯔꯤꯛꯁꯤ ꯃꯥꯡꯉꯅꯤ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯧꯔꯣ ꯑꯗꯨꯒ ꯇꯧꯔꯒꯦ ꯍꯥꯏꯔꯒꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯨ ꯇꯧꯔꯣ ꯍꯥꯏꯅ ꯑꯅꯤꯗꯤ ꯂꯣꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯑꯊꯤꯡꯕ ꯊꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯨ ꯄꯥꯝꯃꯤ ꯁꯥꯟꯅꯕꯁꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯕꯁꯨ ꯆꯠꯂꯤ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯕꯨ ꯏꯃꯥ ꯈꯣꯏ ꯕꯕꯥ ꯈꯣꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯗꯨ ꯉꯁꯥꯏꯒꯤ ꯃꯔꯛꯇꯨꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯉꯝꯃꯦ ꯍꯥꯏꯕꯗꯨꯃ ꯁꯤꯗ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯣꯏ ꯊꯝꯕꯤꯌꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯗꯨꯅꯤ ꯑꯗꯨ ꯇꯁꯦꯡꯅ ꯁꯤꯒꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯑꯗꯒꯤ ꯚꯔꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯤꯡꯊꯧꯅꯥꯏꯗ ꯁꯥꯟꯅꯕ ꯆꯠꯂꯤꯁꯤꯁꯨ ꯇꯁꯦꯡꯅ ꯏꯌꯥꯝꯕ ꯀꯤꯂꯣꯃꯤꯇꯔ 5 ꯃꯨꯛꯀꯤ ꯌꯥꯗꯤ ꯑꯣꯏꯒꯅꯤ ꯁꯦꯡꯅ ꯑꯗꯨꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩ ꯁꯥꯏꯀꯜ ꯂꯩ ꯁꯥꯏꯀꯜꯁꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯁꯥꯏꯀꯜꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯁꯥꯏꯀꯜꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯏꯀꯜꯒ ꯅꯣꯡꯃꯁꯤꯒꯤ ꯂꯦꯞꯇꯅ ꯁꯥꯏꯀꯜ ꯑꯗꯨꯝ ꯆꯠꯂꯛꯏ ꯁꯥꯟꯅꯕꯁꯨ ꯁꯨꯡꯂꯦꯞ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯦꯞꯇꯦ ꯁꯦꯡꯅ ꯁꯥꯟꯅꯕ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯤ ꯁꯥꯟꯅꯕ ꯐꯪꯉꯝꯗꯕꯗꯒꯤ ꯁꯥꯟꯅꯕ ꯐꯪꯉꯛꯄꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 5 ꯍꯥꯏꯁꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯛꯏ ꯑꯗꯨꯒ ꯅꯣꯡ ꯈꯨꯗꯣꯛ ꯁꯥꯏꯀꯜ ꯌꯥꯗꯕ ꯑꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯥꯏꯃꯤꯡꯗꯗꯤ ꯑꯗꯨꯝ ꯔꯟꯅꯤꯡ ꯑꯣꯏꯅ ꯆꯦꯟꯕꯁꯨ ꯌꯥꯎꯋꯤ ꯕꯥꯏ ꯆꯥꯟꯁ ꯕꯔꯥ ꯂꯩꯔꯒꯅ ꯃꯇꯝꯗ ꯕꯔꯥ ꯂꯨꯄꯥ 10 ꯂꯧꯋꯦ ꯃꯇꯝꯒꯤ ꯑꯣꯏ ꯍꯧꯖꯤꯛꯄꯨꯗꯤ 10 ꯂꯧꯔꯦ ꯑꯗꯨꯗ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯂꯨꯄꯥ 5 ꯄꯤꯔꯒ ꯍꯟꯗꯣꯟꯖꯤꯟ ꯂꯨꯄꯥ 10ꯒ ꯄꯨꯔꯒ ꯆꯠꯂꯛꯄꯒ ꯌꯥꯎꯋꯦ ꯐꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯦꯛꯂꯤ ꯍꯔꯥꯎ ꯁꯥꯟꯅꯔꯨꯔꯒ ꯌꯥꯝ ꯕꯤꯠꯅ ꯂꯩꯅ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯨꯝ ꯐꯥꯎꯕ ꯈꯣꯡꯅꯒ ꯍꯜꯂꯛꯄ ꯌꯥꯎꯋꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗ ꯌꯥꯎꯋꯤ ꯏꯃꯨꯡ ꯑꯗꯨꯒ ꯃꯅꯨꯡꯅ ꯉꯁꯥꯏꯒꯤ ꯃꯔꯛꯊꯠꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯥꯟꯅꯕ ꯌꯥꯔꯝꯗꯕꯁꯦ ꯀꯗꯥꯏꯒꯤ ꯍꯣꯏ ꯏꯁꯇꯦꯖ ꯌꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅꯒꯗꯤ ꯑꯩ ꯅꯣꯏ ꯕꯕꯥꯒꯁꯨ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯩꯀꯣ ꯍꯣꯏ ꯌꯥꯝꯅ ꯑꯩ ꯍꯔꯥꯎꯗꯅ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯅꯒꯗꯤ ꯀꯔꯝꯕ ꯏꯁꯇꯦꯖꯇꯒꯤ ꯅꯪꯁꯤ ꯀꯔꯝꯕ ꯂꯦꯚꯦꯜꯗꯒꯤ ꯌꯥꯕꯒ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯥꯟꯅꯕꯁꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯒꯦ ꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯍꯥꯟꯕ ꯑꯩ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯌꯥꯔꯝꯗꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯑꯩꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯏꯆꯥꯅ ꯄꯥꯝꯃꯤꯁꯤꯕꯨ ꯍꯥꯏꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯣꯜꯂꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯇꯝꯗꯨꯗ
practice fazan tawe practice tawringi matam se ngoda support amu phangde support amu phangde aduga ai noma moi thai state level sangai festival manungda aikoi state level ama sile moi thai sida sili ko hojik aina yamba na hakiba manipur gi secretary oiba moi thai gi rafi hai mahakna makoina dum sinmani aduna ikoi paga moi ga sidi yam punba yam pros oina leinaba mari ni aduna adum aina haiba तादे मतलब चटकन अदम थिंगे अदो आई पाम्बो ओइबनिना मखोइगे सपोर्ट फंगदसु इमादगी पैसा खरा तौरगा स्टेट लेवल से चटले स्टेट लेवल चटपसिदा आइगी वखलोंदा आइगी इपा लामगनी और इमा लामगनी हाइबगी माइंड सुले लेति आइदी मरमदी आइना सानबा आइना प्रैक्टिस तौरगे मतमना कनागो सपोर्ट फंगिदेबा aduna aina state level da chatpa kanda ai kana su leiti ai thandane chatle dum imana ba khara ai loina tinaba khara gi mama pa lai dum dum enough ai dum penship pe thok chage adubu by chance ai ikhang khangau dana dum matam da ai gi damakta haidi winger ga tawraga lak ba yaw ke ba la am me bai te isa khang dana sangai festival manung dai chanu pa gi state level yeng dori mi ga haina ai khangau dana ai gi tung da support ga तौरगा लेपगा लेरम हाय तो लेरम मेता सेंग हारकन इखं खंगौदना इपाना गा दमिना लेप लेरम दा आइगे थमोइदा आस आई लोरे आई करीम अकीब तुजुंग मतम दा आई सानबा हाइबसदा अकीब मचे म पोखिदे याम्बा अदुगी मतम दा इखोइ इपाना दम आई मतम दा ख्वांग खितंग सोए हान म सानबा ada ikoi panaga ingona sap tawiba support mong do aina sanarso mathak te ai nipa do uyeba aingoda support tawi mong ai siam tina pukning pele adoi matam da adagi ai sana bai be dum akoi baba koi lep tabi da support dum tawraga jingpogi stage sida aingonda gi hena ai gi ma gi paga na thawai hena yawi raga hojikti hong khuding makta tawbo thaw khuding makta macha mo ina adum support si lep tana dum tawi re yamba yam tina pele ai ta sengna ai gi mai pa bo ai gi mai pa wana ta seng ai di तसेंगना आइगी माय पाइनो फंगजबसे आइगी तसेंगना पेले अदुगी मति हराव बनुंगाय भाइबदो ओइ आइगी माय पा सिना आइबु सिफौगी थाखिदा होनबिरपनि तसेंगना मिरमदा अंगांग खरा ताआगा अंगांग खरा आइगी मांगदा थम्मगा इन साना बुंगा मै सिसु तसेंगना आइगी माय पादु ना सुमैना होनबिरपगिने हाना दम थमनिंगे याम्बा marak sida nang state level ki sana badadi nang gold medal ka lauki bi yaubra होय याम्बा दमददा खतंग कंट्रोवर्शियल लेखि फाइट आइसे फाइट अमखतंग तौगदबने मतमददा अमक तौबदुदा अमक्सी मागाइगा चैनदना कनानो विनो कनानो लॉस नो खंगदना अतोप फाइट अमका सानरगा अदुम आई मतमददा अदुसु गोल लवे याम state level ki ko होय aduga national level da laki sina 2000 kya da laki no kandong na laki no नेशनल adu ki thag yobada होय नेशनल लेवल से याम अदुम 2018 दगी दुम होय हाइदी आई होरप प्रैक्टिस सही सिदगी दुम आई नेशनल से हान बाई की लाइफ ता तसेंगा मोइ थाई नेशनल होइदोनि मोइ थाई नेशनल से बेंगलोर दा पुये अदु बेंगलोर दा सोलाई कुमालाना आई होना जमन अमदी ओजा मयाम नेंगोन सपोर्ट तो बिबदुन मतुंगी लगा adum ai alana adusu go lobo ngam yaba adagi dum mathang tasengna ai kickboxing haisi da khong tangselak pisisu moi thai ai gi moi punsi da moi thai da yamna kedorode focus piram de haram de han ai gi lifetime gi first ki han ba atm di moi thai ni adagi moi thai di practice dum taropani moi thai bai respect yam tawse adumakpu moi thai si moi thai degi kitang amuk ado kickboxing da khong thang do kiba matang si sengna ai mok yamna lapna chatlaga hotnaraga thang do kibane ba hagi ai dum practice awali dum inak nak nai ai anak ko jaga do to bi ai adumakpu aina wakhanda ka main hola khino khang di kickboxing ni practice awali ya pam proga agai ta sengna imphal da dum chala e yam aduga from side na national level si ekoi gi mai thai da gi national level yore hai kickboxing gi oina kickboxing gi lamda sana masana si da nahak na lakip si 2000 kya da no aduga national level da kam dong na yoro kim no madum tang thambiun hoi kickboxing si ahan bai puchida ko moi thai ju dum matam ne practice tawi pura lip taw dina tawa shuda thadok podina te practice taw raga dum loiner raga chatle aduga ahan ba kanano kai no khangde me adugo kickboxing sana kuma ma lei yari pok ta haibe shi tare adugo yam kina thijai krai dan kickboxing sana kuma ama lei shi haina aduga adu khanga matung da ai koi yari pok poiro khongjin haina lei aduda kickboxing gi ojan pi ma leiram ojan pi da dum practice chatle na aduga ojan pi dugi makha da dum practice matam khara tawe yam kuina di taw jama ga yam kana loina hodre
ꯑꯗꯨꯃꯛꯄꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯊꯦꯡꯅꯔꯦ ꯏꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯀꯤꯛ ꯕꯣꯛꯁꯤꯡꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕ ꯏꯃꯥꯟꯅꯕꯤ ꯃꯗꯨ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯥꯁꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯟꯗꯒꯤꯅꯤ ꯔꯨꯛꯁꯅꯥ ꯀꯧꯋꯦ ꯃꯥꯒ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯗ ꯏꯝꯐꯥꯜ ꯁꯤꯡꯖꯃꯩ ꯁꯤꯡꯖꯃꯩꯗ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯂꯦꯞꯇꯕꯤ ꯆꯠꯂꯦ ꯁꯤꯡꯖꯃꯩꯗ ꯆꯠꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯍꯧꯅ ꯑꯗꯨꯝ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ 2019 ꯑꯗꯨꯝ ꯑꯩ ꯀꯤꯛ ꯕꯣꯛꯁꯤꯡ ꯅꯦꯁꯅꯦꯜꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯄ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯦꯁꯅꯦꯜꯁꯤ ꯆꯠꯂꯛꯄꯗꯒꯤ ꯅꯦꯁꯅꯦꯜꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯝ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯁꯥꯟꯅꯔꯨꯔꯦ ꯑꯗꯨꯒ ꯒꯣꯜ ꯃꯦꯗꯜꯁꯤꯅ ꯀꯌꯥꯒꯨꯝꯕ ꯂꯧꯔꯦ ꯏꯌꯥꯝꯕ ꯁꯤ ꯑꯦꯛꯖꯦꯛꯠꯂꯤ ꯑꯩꯅ ꯍꯥꯏꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯍꯤ 9 ꯋꯥꯔꯤ ꯑꯣꯏꯔꯛꯑꯃꯤꯅ ꯇꯁꯦꯡꯅ ꯑꯁꯤꯅꯅꯤ ꯁꯤꯅꯅꯤ ꯁꯤꯅꯅꯤ ꯁꯤꯗ ꯆꯠꯈꯤ ꯁꯤꯅ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯃ ꯕꯥꯏꯍꯥꯔꯠ ꯇꯧꯔꯒ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯃꯛꯄ ꯑꯩ 2019 ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯀꯤꯛ ꯕꯣꯛꯁꯤꯡ ꯆꯍꯤ ꯑꯃ ꯐꯥꯎ ꯀꯥꯟꯅꯗꯅ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ 2026 ꯐꯥꯎꯗ ꯑꯣꯀꯦ ꯑꯁꯤꯗ 2019ꯗ ꯗꯦꯍꯔꯥꯗꯨꯟ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯕꯨꯗꯤ ꯗꯦꯍꯔꯥꯗꯨꯟ ꯆꯠꯂꯦ ꯑꯗꯒꯤ ꯃꯊꯪ MMA ꯐꯥꯎ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯦ MMA ꯒꯤ ꯇꯣꯔꯅꯥꯃꯦꯟ ꯆꯠꯂꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯇꯁꯦꯡꯅ ꯅꯦꯁꯅꯦꯜꯁꯤ 12 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯅꯤ ꯑꯗꯨ ꯅꯦꯁꯅꯦꯜ 10 ꯑꯩ ꯂꯣꯁ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯁꯨ ꯕ꯭ꯔꯣꯟꯖ ꯑꯣꯏꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯑꯩ MMA ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯍꯣꯠꯁꯨ ꯍꯣꯠꯅꯔꯛꯇꯦ ꯇꯝꯁꯨ ꯇꯝꯃꯛꯇꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ MMA ꯇꯣꯔꯅꯥꯃꯦꯟ ꯆꯠꯂꯨꯏ ꯑꯗꯨꯕꯨ ꯃꯣꯏ ꯒ꯭ꯔꯥꯎꯟꯒꯤ ꯁꯤꯁꯇꯦꯝ ꯈꯔ ꯂꯩꯔꯝꯕꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯤꯛ ꯑꯣꯏꯕ ꯄꯣꯏꯟꯗ ꯑꯗꯨꯝ ꯑꯩ ꯃꯥꯏꯊꯤꯈꯤ ꯇꯁꯦꯡꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯉꯤ ꯑꯗꯨꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯂꯨꯁꯤ ꯀꯤꯛ ꯕꯣꯛꯁꯤꯡꯗ ꯁꯤꯁꯨ ꯀꯔꯝꯕ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯗ ꯆꯠꯂꯨꯔꯕ꯭ꯔꯥ ꯁꯥꯟꯅꯕ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯕꯨꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯇꯣꯞꯄ ꯎꯖꯕꯦꯀꯤꯁꯇꯥꯟ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯁꯣꯝꯕ ꯁꯨꯝ ꯀꯗꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯏꯗꯧꯔꯤꯅꯣ 2000 ꯀꯌꯥꯗꯅꯣ ꯃꯨꯝꯕꯥꯏꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯌꯥꯝꯕ 2020ꯗ ꯑꯣꯏꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯗꯗꯤ ꯀꯔꯤ ꯂꯧꯈꯤ ꯏꯅꯥꯎꯅ ꯑꯗꯨꯗ ꯑꯗꯨꯝ ꯒꯣꯜ ꯂꯧꯋꯦ ꯑꯌꯥꯝꯕ ꯇꯁꯦꯡꯅ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯩ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯇ꯭ꯔꯦꯟ ꯐꯖꯅ ꯇꯧꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯑꯣꯖꯥꯁꯤꯡꯗꯨꯅ ꯑꯣꯀꯦ 12 ꯁꯥꯟꯅꯕꯁꯤꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 2-3 ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯒꯣꯜ ꯂꯣꯏꯅ ꯂꯧꯔꯒ ꯂꯥꯛꯏ ꯍꯥꯏꯕ ꯑꯃ ꯏꯅꯥꯎꯒꯤ ꯈꯪꯖꯔꯦꯀꯣ ꯑꯗꯨꯒꯤ ꯍꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯟꯗꯛ 2025ꯀꯤ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯗꯤꯁꯦꯝꯕꯔꯗ ꯅꯍꯥꯟ ꯗꯦꯠ ꯀꯌꯥꯗꯅꯣ ꯏꯅꯥꯎꯅ ꯆꯦꯝꯄꯤꯌꯟ ꯂꯧꯔꯤꯁꯦ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯁꯥꯟꯅꯕꯗꯅꯣ ꯁ꯭ꯇꯦꯠꯁꯤ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯑꯣꯄꯟ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯗꯣꯏꯅꯤ ꯄꯨꯂꯞ ꯁꯥꯎꯠ ꯏꯟꯗꯤꯌꯥꯁꯤꯗ ꯁꯥꯎꯠ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯠ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯑꯩ ꯃꯅꯤꯄꯨꯔꯅꯤ ꯑꯗꯣ ꯑꯩ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯖꯣꯏꯟ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯁ꯭ꯇꯦꯠ ꯃꯈꯜꯒꯤ ꯂꯥꯛꯑꯦ ꯑꯌꯥꯝꯕ ꯑꯗꯨꯕꯨ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯩꯅ ꯀꯦꯔꯂꯥꯗ ꯑꯉꯥꯡ ꯇꯥꯛꯑꯒ ꯀꯣꯟꯇꯦꯁꯁꯦ ꯂꯩ ꯀꯌꯥꯅꯣꯕ ꯁ꯭ꯇꯦꯖ ꯋꯥꯏꯁꯇ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯟꯇꯦꯁ ꯃꯤ ꯃꯁꯤꯡꯗ ꯇꯧꯔꯤꯔꯥ ꯃꯤ ꯀꯌꯥ ꯊꯦꯡꯅꯕꯗ ꯏꯅꯥꯎꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯍꯣꯏ ꯑꯩ ꯀ꯭ꯂꯤꯌꯥꯔ ꯍꯥꯏꯐꯦꯠ ꯑꯣꯏꯔꯝꯒꯦ ꯄ꯭ꯔꯣ ꯂꯦꯚꯦꯜ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯅꯤ ꯐꯨꯅꯗꯦꯕ ꯄ꯭ꯔꯣ ꯂꯦꯚꯦꯜꯗꯗꯤ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯅꯪꯗꯣ ꯑꯩꯒ ꯐꯥꯏꯠ ꯇꯧꯗꯣꯏꯅꯤ ꯅꯪꯗꯣ ꯑꯩꯗꯤ ꯐꯥꯏꯠ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤꯒꯤ ꯐꯣꯇꯣ ꯇꯧꯔꯒ ꯏꯟꯗꯤꯌా ꯄꯨꯝꯕ ꯆꯩꯈꯥꯏꯗꯣꯏꯅꯦꯕ ꯃꯥꯒ ꯑꯂꯪꯒ ꯑꯚꯤꯖꯤꯠꯀ ꯐꯥꯏꯠ ꯇꯧꯗꯣꯔꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯆꯩꯈꯥꯏꯗꯣꯏꯅꯦꯕ ꯃꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯂꯣꯏ ꯉꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯣꯀꯦ ꯁꯤꯒꯤꯗꯤ ꯄ꯭ꯔꯣ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅꯗꯤ ꯃꯤ ꯃꯁꯤꯡ ꯑꯅꯤ ꯐꯨꯅꯗꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯤ ꯃꯥꯒ ꯑꯩꯒꯁꯤ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯃꯥꯒ ꯑꯩꯒ ꯐꯨꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒ ꯂꯩꯈ꯭ꯔꯃꯦꯕ ꯑꯣꯀꯦ ꯑꯗꯨꯅ ꯐꯥꯏꯠꯇꯤ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯥꯏꯠ ꯇꯧꯔꯤꯁꯤ ꯀꯩ ꯂꯝ ꯃꯆꯥꯅꯣ ꯀꯔꯝꯕ ꯁ꯭ꯇꯦꯠꯀꯤ ꯐꯥꯏꯠ ꯃꯆꯥꯗꯅꯣ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯑꯩ ꯀꯦꯔꯂꯥ ꯃꯅꯨꯡ ꯑꯣꯏꯔꯦ ꯑꯦꯡꯒꯦꯖ ꯐꯪꯕꯁꯤ ꯃꯥꯁꯤ ꯀꯦꯔꯂꯥ ꯃꯥꯁꯤ ꯃꯅꯨꯡ ꯃꯥꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯏ ꯀꯦꯔꯤꯌꯔ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯑꯗꯒꯤ ꯇꯁꯦꯡꯅ ꯑꯩꯅ ꯁꯤꯗ ꯂꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯇꯁꯦꯡꯅ ꯑꯩ ꯏꯊꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯄꯤꯕꯤꯅꯕ ꯃꯤꯁꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯍꯣꯠꯅꯖꯩ ꯑꯉꯥꯡ ꯇꯥꯛꯅꯤ ꯑꯩꯁꯤ ꯇꯁꯦꯡꯅ ꯑꯩ ꯅꯣꯡꯃꯁꯤꯒꯤ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯁꯤ ꯈꯔ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯑꯩ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯇꯥꯛꯄ ꯆꯠꯇꯣꯏꯅꯦꯕ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯇꯥꯛꯄ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯡ ꯇꯥꯛꯀꯗꯧꯔꯤꯁꯤ ꯃꯁꯥꯟꯅ ꯑꯁꯤꯗꯔꯥ ꯃꯁꯥꯟꯅꯁꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟꯗ ꯆꯠꯇꯣꯏꯅꯤ ꯄꯨꯂꯞ ꯑꯣꯀꯦ ꯑꯉꯥꯡ ꯀꯌꯥꯝ ꯇꯥꯛꯏꯕ ꯑꯉꯥꯡꯁꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯀꯤ ꯂꯩꯔꯤꯁꯤ ꯑꯗꯨꯝ ꯃꯤ 250 ꯂꯩꯕ ꯄꯦꯔꯣꯠ ꯅꯥꯏꯅ ꯈꯥꯏꯗꯣꯛꯄꯅꯤꯅ ꯌꯥꯝ ꯀꯟꯅ ꯕꯔꯗꯟ ꯑꯣꯏꯗꯦ ꯄꯦꯔꯣꯠ ꯁ꯭ꯀꯨꯜ ꯑꯃꯗ 250 ꯂꯩꯕ ꯌꯥꯎꯏ 200 ꯂꯩꯕ ꯌꯥꯎꯏ ꯑꯗꯒꯤ 100 ꯂꯩꯕ ꯌꯥꯎꯏ 150 ꯂꯩꯕ ꯌꯥꯎꯏ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯗꯗꯤ ꯑꯆꯧ ꯑꯆꯧꯕ ꯁ꯭ꯀꯨꯜ ꯂꯩ ꯑꯗꯣ ꯑꯄꯥꯝꯕ ꯈꯔꯅ ꯆꯪꯉꯛꯑꯒ ꯖꯣꯏꯟ ꯇꯧꯔꯗꯣꯏꯅꯦꯕ ꯁꯤꯁꯨ ꯄꯨꯂꯞꯅ ꯑꯉꯥꯡ ꯄꯥꯛꯇꯛꯅꯅ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯏꯅꯥꯎꯒꯤ ꯆꯍꯤꯁꯤ ꯀꯌꯥ ꯁꯨꯔꯦ ꯑꯦꯖꯁꯦ ꯑꯩꯁꯤ ꯇꯁꯦꯡꯅ ꯆꯍꯤꯁꯤ ꯑꯉꯥꯡꯅꯤ ꯑꯌꯥꯝꯕ ꯆꯍꯤ
ꯑꯁꯦꯡꯕ ꯑꯦꯀꯥꯗꯃꯤꯛꯀꯤꯗꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯇ ꯆꯠꯅꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯦꯖꯇ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯗꯨꯝ ꯀꯨꯟꯍꯨꯝꯗꯣꯏ ꯀꯨꯟꯃꯔꯤꯁꯤꯅ ꯀꯌꯥꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯦꯀꯥꯗꯃꯤꯛꯁꯇ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯜꯂꯦ ꯑꯗꯨꯅ 2006ꯇ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯆꯍꯤ 12 ꯈꯛꯇꯅꯤ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯍꯤ 23 ꯀꯨꯟ 24 ꯀꯨꯟ ꯑꯗꯨꯃꯥꯏꯅ ꯀꯨꯟ ꯂꯩꯔꯦ ꯍꯥꯏ ꯀꯨꯟꯃꯥꯊꯣꯏꯗꯨꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯤ ꯀꯨꯟꯃꯥꯊꯣꯏꯒꯤ 19 ꯁꯨꯃꯥꯏꯅ ꯅꯤꯌꯔꯂꯤ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯏꯅꯥꯎꯅ ꯁꯥꯟꯅꯕꯒꯤ ꯉꯁꯥꯏꯒꯤ ꯁꯇ꯭ꯔꯒꯜ ꯃꯌꯥꯝ ꯑꯃ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯅꯥꯎꯅ ꯅꯁꯥꯅ ꯁꯥꯟꯅꯕꯁꯤꯗꯗꯤ ꯄꯥꯝꯃꯒ ꯆꯪꯉꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯗꯥꯏꯐꯥꯎ ꯊꯥꯛ ꯌꯧꯅ ꯑꯩ ꯀꯔꯤ ꯒꯣꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯒꯣꯜꯁꯤꯅ ꯏꯅꯐ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯥꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯂꯧꯕ ꯉꯝꯅꯉꯥꯏꯒꯤꯅ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯅꯦꯠ ꯍꯥꯏꯇꯥꯔꯦ ꯅꯁꯥꯒꯤ ꯑꯦꯝꯁꯤ ꯀꯔꯤꯗ ꯏꯅꯥꯎꯅ ꯃꯁꯥꯟꯅꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯈꯤꯕꯅꯣ ꯍꯣꯏ ꯌꯥꯝ ꯃꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯃꯇꯥꯡꯅꯤ ꯃꯤꯑꯣꯏꯕ ꯇꯁꯦꯡꯅ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯈꯛꯇ ꯅꯠꯇꯅ ꯇꯁꯦꯡꯅ ꯑꯩ ꯑꯥꯔꯠꯁ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯪꯉꯒꯦ ꯁꯥꯟꯅꯒꯦꯅ ꯈꯜꯂꯛꯄ ꯃꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯑꯄꯥꯝꯕ ꯄꯣꯛꯑꯒ ꯆꯪꯉꯛꯈꯤꯕ ꯃꯤ ꯑꯃꯐꯥꯎ ꯇꯁꯦꯡꯅ ꯍꯥꯏ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯗꯤ ꯈꯜꯂꯝꯗꯕꯗꯤ ꯌꯥꯎꯔꯝꯃꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯒ ꯃꯥꯂꯦꯝꯗ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯉꯒ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯔꯒ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯃꯛꯇꯒꯤ ꯍꯥꯏꯔꯒ ꯃꯦꯔꯤ ꯀꯣꯝ ꯂꯩꯔꯤ ꯁꯔꯤꯇꯥ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕꯒ ꯑꯣꯖꯥ ꯗꯤꯡꯒꯨꯍꯣꯏ ꯀꯩꯈꯣꯏ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯑꯣꯏꯔꯦ ꯈꯪꯉ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯒꯨꯝꯕ ꯇꯁꯦꯡꯅ ꯋꯥꯅ ꯍꯧꯔꯛꯄ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯏ ꯃꯔꯝꯗꯤ ꯑꯩ ꯏꯁꯥ ꯋꯥꯅ ꯁꯥꯟꯅꯔꯒ ꯍꯣꯠꯅꯔꯛꯄ ꯚꯔꯥ ꯂꯩꯇꯕꯒꯤ ꯀꯞꯄꯒ ꯆꯠꯂꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯃꯤꯅ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯈꯪꯉꯦ ꯇꯁꯦꯡꯅ ꯃꯤꯅ ꯈꯖꯤꯛꯇꯪ ꯁꯥꯟꯅꯕ ꯄꯣꯛꯂꯛꯄꯒ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯆꯤꯡꯈꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯑꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯗ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯨꯅ ꯑꯩꯅ ꯋꯥꯕ ꯁꯨꯕ ꯃꯌꯥꯝꯁꯤ ꯆꯤꯡꯈꯠꯅꯤꯡꯉꯦ ꯌꯥꯝ ꯐꯩ ꯑꯗꯨꯁꯨ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯐꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯝꯗꯝꯁꯤꯗ ꯑꯣꯜꯂꯛꯇꯕꯒ ꯂꯩꯌꯦꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯑꯩ ꯐꯥꯎꯔꯛꯏꯁꯦ ꯑꯋꯥꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗꯁꯨ ꯁꯥꯟꯅꯅꯤꯡꯕꯁꯤꯡ ꯁꯥꯟꯅꯅꯉꯥꯏ ꯄꯨꯊꯣꯛꯀꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯩꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯗꯣ ꯖꯁ ꯅꯪꯒꯤ ꯑꯦꯝꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯤꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯔꯤ ꯁ꯭ꯇꯦꯖ ꯌꯧꯔꯒꯗꯤ ꯅꯍꯥꯛꯅ ꯄꯦꯟꯒꯅꯤ ꯏꯅꯞ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯃꯌꯥꯝꯅ ꯊꯝꯕꯤꯌꯨꯅꯦ ꯍꯣꯏ ꯏꯌꯥꯝꯕ ꯇꯁꯦꯡꯅ ꯑꯩ ꯊꯝꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯕ ꯃꯤꯑꯣꯏꯕꯅꯤ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯉ ꯃꯇꯨꯡꯗꯁꯨ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯅꯣ ꯇꯥꯔꯒꯦꯠ ꯑꯃ ꯂꯩꯒꯅꯤ ꯇꯥꯔꯒꯦꯠ ꯑꯃ ꯍꯣꯏ ꯂꯩꯒꯅꯤ ꯆꯨꯝꯃꯦ ꯇꯥꯔꯒꯦꯠꯇꯣ ꯑꯩ ꯄꯣꯏꯟꯗ ꯎꯝ ꯂꯥꯛꯆꯒꯦꯕ ꯑꯗꯣ ꯇꯥꯔꯒꯦꯠꯁꯤ ꯎꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯃꯥꯂꯦꯝ ꯍꯥꯏꯕ ꯋꯥꯔꯜ ꯍꯥꯏꯕ ꯃꯁꯥ ꯄꯨꯝꯕꯁꯤꯗ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯃ ꯊꯝꯃꯝꯃꯒ ꯇꯁꯦꯡꯅ ꯑꯜ ꯑꯃꯥꯖꯥꯟ ꯍꯥꯏꯕꯗꯨ ꯋꯥꯔꯜꯒꯤ ꯂꯦꯚꯦꯜꯗ ꯁꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯃꯃꯤꯡ ꯑꯃ ꯊꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯏ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯕ ꯍꯥꯏꯁꯤ ꯇꯔꯥꯏꯕꯗꯤ ꯊꯣꯛꯑꯣꯏ ꯇꯁꯦꯡꯅ ꯑꯩꯅ ꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯄꯗ ꯑꯩ ꯀꯌꯥꯝ ꯏꯐꯔꯠ ꯇꯧꯏ ꯑꯗꯨ ꯇꯔꯥꯏꯗꯤ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯜꯒꯤ ꯂꯦꯚꯦꯜ ꯋꯥꯔꯜꯒꯤ ꯊꯥꯛꯇ ꯌꯧꯔꯛꯑꯒꯗꯤ ꯑꯩ ꯏꯐꯔꯠ ꯀꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩ ꯑꯦꯝ ꯍꯥꯏꯔꯒꯗꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯇꯁꯦꯡꯅ ꯃꯥꯂꯦꯝꯁꯤꯗ ꯊꯝꯃꯝꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯂꯩꯖꯩ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯗꯤ ꯋꯥꯔꯜ ꯔꯦꯀꯣꯔꯠꯇ ꯒꯤꯅꯤꯁ ꯕꯨꯛꯇ ꯆꯜꯍꯜꯂꯝꯒꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯁꯨ ꯍꯣꯏ ꯇꯥꯏꯇꯜ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯊꯝꯃꯝꯒꯦ ꯑꯩꯒꯤ ꯐꯤꯗꯥ ꯑꯃ ꯊꯝꯃꯝꯒꯦ ꯃꯥꯜꯂꯦ ꯋꯥꯔꯜꯒꯤ ꯔꯦꯀꯣꯔꯠꯇ ꯑꯦꯛꯖꯥꯝꯄꯜꯗꯀꯣ ꯁꯤꯅꯤ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯏꯅꯥꯎ ꯉꯁꯤ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯅꯥꯎ ꯑꯜꯂꯃꯥꯖꯥꯠ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯆꯥꯏꯜꯍꯨꯗꯇꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯐꯦꯠ ꯂꯤꯈ꯭ꯔꯦ ꯆꯤꯠꯇꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨꯁꯨ ꯃꯔꯛꯁꯤꯗ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯣ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯏꯔꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯁꯤꯗ ꯏꯅꯥꯎꯅ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯃꯄꯥꯟꯗ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯗꯨꯒ ꯃꯤꯔꯝꯗ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯁꯤꯒ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯎꯔꯝꯃꯅꯤ ꯃꯣꯏꯒꯤꯗꯗꯤ ꯒꯚꯔꯟꯃꯦꯟ ꯁꯔꯀꯥꯔꯁꯤ ꯆꯦꯟꯖ ꯇꯧꯏ ꯕꯠ ꯇꯧꯕꯇꯕꯨ ꯗꯤꯕꯂꯞꯃꯦꯟ ꯆꯦꯟꯖ ꯇꯧꯗꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯀꯦꯔꯂꯥꯗꯔꯥ ꯍꯣꯏ ꯀꯦꯔꯂꯥꯅꯤ ꯏꯌꯥꯝꯕ ꯀꯦꯔꯂꯥ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯦꯔꯂꯥ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟ ꯑꯩ ꯍꯥꯏꯐꯦꯠ ꯊꯨꯡꯖꯔꯝꯃꯤ ꯑꯗꯣ ꯗꯤꯕꯂꯞꯃꯦꯟꯗꯤ ꯃꯣꯏ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯗꯕꯅꯤ ꯗꯤꯕꯂꯞꯃꯦꯟꯗꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯃꯣꯏ ꯑꯦꯅꯤ ꯁꯔꯀꯥꯔ ꯑꯦꯅꯤ ꯒꯚꯔꯟꯃꯦꯟ ꯑꯗꯣ ꯍꯣꯏ ꯏꯔꯝꯗꯝꯗꯗꯤ ꯁꯔꯀꯥꯔ ꯇꯨꯕꯗ ꯗꯤꯕꯂꯞꯃꯦꯟ ꯇꯨꯔꯦ ꯁꯔꯀꯥꯔ ꯑꯃ ꯆꯦꯟꯖ ꯇꯧꯕꯗ ꯗꯤꯕꯂꯞꯃꯦꯟ ꯆꯦꯟꯖ ꯇꯧꯏ
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯥꯎꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯏꯔꯩꯆꯥꯁꯤꯡꯗ ꯉꯁꯤ ꯑꯍꯧꯕ ꯆꯍꯤꯅꯤ ꯀꯔꯤ ꯋꯤꯁ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯍꯣꯏ ꯁꯤ ꯍꯣꯏ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯅꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯅꯪꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅ ꯃꯦꯟꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤꯗ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁꯇꯤ ꯀꯩꯗꯧꯔꯦ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯈꯜꯂꯤ ꯍꯥꯟꯅꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯏꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀ꯭रिꯌꯦꯠ ꯇꯧꯈꯠꯂꯒ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅꯉꯥꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯊꯣꯛꯑꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠ ꯑꯩꯅ ꯀꯩꯗꯧꯔ ꯁꯖꯦꯁ ꯑꯣꯏꯅ ꯁꯖꯦꯁ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯑꯕꯗ ꯇꯁꯦꯡꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯁꯤꯃꯛ ꯑꯩꯒꯤ ꯄꯣꯁ ꯇꯧꯕ ꯀꯥꯟꯗ ꯀꯃꯦꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯊꯦꯡꯅꯖꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯩ ꯃꯤꯒꯤ ꯃꯤꯔꯝꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯤꯡꯅ ꯊꯃꯣꯏ ꯇꯤꯡꯅ ꯔꯤꯡꯒꯤ ꯃꯊꯛꯇꯨꯗ ꯂꯦꯞꯄꯨꯔꯕꯅꯤ ꯑꯩ ꯀꯅꯥꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯅꯤꯄꯨꯔꯅꯤ ꯑꯣꯔ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯤ ꯍꯥꯏꯕ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯗ ꯆꯌꯦꯠ ꯈꯣꯏꯅꯔꯒ ꯃꯌꯥꯝ ꯀꯃꯦꯟꯁꯤꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯑꯗꯨꯝꯕ ꯃꯌꯥꯝꯗꯒꯤ ꯙꯔꯃ ꯃꯁꯦꯟꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯑꯀꯥꯏꯕ ꯑꯣꯏꯕ ꯌꯥꯕ ꯁꯨꯝ ꯑꯗꯨꯝꯕꯒꯤ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯏꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯁꯦꯡꯅ ꯑꯗꯨꯝꯕꯁꯤꯡꯗ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝꯕꯒꯤꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯁꯦꯡꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞꯅ ꯋꯥꯈꯜꯁꯤ ꯃꯥꯟꯅꯃꯤꯟꯅꯔꯒ ꯍꯣꯏ ꯋꯥꯈꯜꯁꯤ ꯑꯁꯨꯛ ꯆꯥꯎꯕ ꯁ꯭ꯇꯦꯠꯅꯤ ꯑꯃꯔꯣꯝꯗ ꯋꯥꯈꯜ ꯑꯃꯈꯛꯇꯪ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯑꯣꯜꯃꯣꯁ ꯄꯤꯄꯜꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯒꯅꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯋꯥꯕ ꯅꯪꯅꯔꯤꯕ ꯍꯥꯏꯗꯤ ꯆꯥꯕ ꯊꯣꯛꯄ ꯁꯦꯟ ꯊꯨꯝ ꯇꯥꯟꯕ ꯂꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕ ꯅꯪꯉꯤꯁꯤ ꯇꯁꯦꯡꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯉꯥꯛꯇ ꯂꯩꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯁꯦꯡꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯅꯔꯤꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯤꯁ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯔꯒ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯇꯁꯦꯡꯅ ꯅꯤꯁꯥ ꯄꯨꯁꯥꯗ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯔ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯏꯈꯥ ꯊꯥꯕ ꯀꯌꯥꯗꯁꯨ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯐꯕꯅ ꯑꯊꯣꯏꯕ ꯂꯟꯅꯤ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯐꯕꯒꯤ ꯂꯝꯕꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯕꯤꯗ ꯇꯁꯦꯡꯅ ꯆꯪꯉꯛꯎ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯍꯣꯠꯅꯔꯒ ꯍꯛꯆꯥꯡ ꯐꯕ ꯇꯤꯟꯖꯪ ꯀꯩꯁꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯅꯧꯕ ꯆꯍꯤꯁꯤꯕꯨ ꯂꯥꯛꯏꯕ ꯆꯍꯤ ꯃꯄꯨꯝꯁꯤ ꯑꯃ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯋꯤꯁ ꯇꯧꯅꯤꯡꯉꯤ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯏꯅꯥꯎ ꯑꯂꯃꯖꯥꯠꯅ ꯍꯥꯏꯖꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯗꯤ ꯅꯤꯁꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯑꯦꯋꯥꯔꯅꯦꯁꯅꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯅꯤꯁꯥ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯤꯟꯖꯪ ꯀꯩꯖꯪꯗꯕ ꯁꯥꯐꯕ ꯌꯨꯠ ꯑꯐꯕ ꯌꯪ ꯌꯨꯠ ꯃꯁꯥ ꯃꯎ ꯐꯕ ꯍꯦꯜꯞꯐꯨꯜꯂꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯨ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯗꯤ ꯁꯥꯟꯅꯕꯒꯤ ꯂꯝꯁꯤꯗ ꯆꯪꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯨꯒ ꯏꯅꯥꯎ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯖ ꯑꯦ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯁꯤ ꯃꯇꯥꯡꯁꯤ ꯑꯃ ꯏꯅꯥꯎꯅ ꯄꯜꯂꯝꯗꯕ ꯃꯥꯜꯂꯦ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯄꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯍꯣꯏ ꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯂꯩꯅꯔꯤꯕ ꯁꯛ ꯍꯧꯖꯤꯛ ꯎꯍꯜꯂꯣ ꯍꯥꯏꯔꯤꯁꯤ ꯀꯅꯥꯒꯤꯅꯣ ꯎꯗ꯭ꯔꯤꯁꯤ ꯀꯃꯦꯟꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯁꯛ ꯎꯍꯜꯂꯣꯅ ꯍꯥꯏ ꯅꯍꯥꯛꯀꯤ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯃꯥꯏꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯅꯥꯏꯗꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯌꯥꯝꯅ ꯁꯣꯏꯕ ꯌꯥꯕ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯕ ꯀꯥꯟꯗ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯏꯌꯥꯝꯕ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯖꯦꯁ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥꯒꯤ ꯀꯣꯛꯅ ꯆꯂꯥꯏꯔꯒ ꯍꯣꯠꯅꯔꯛꯄꯗ ꯉꯝꯃꯛꯇ꯭ꯔꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯏꯔꯥꯡꯅꯤ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯄꯤꯛꯂꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯝ ꯄꯤꯅꯤꯡꯕ ꯀꯔꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯕꯁꯤꯅ ꯇꯁꯦꯡꯅ ꯑꯍꯦꯟꯕ ꯄꯥꯝꯅꯗ꯭ꯔꯕ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ
ꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯖꯦꯁꯁꯤ ꯌꯥꯝ ꯀꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯤꯕ ꯉꯝꯕꯒꯤ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ Okay, ꯑꯩ okay. ꯁꯥꯟꯅꯕ ꯌꯥꯝ Enough, enough, enough. Inauna hainingise akhoi masen kalakpa mihauba yaunadabida nusi chanana hingminasi haibaduni yam ꯍꯣꯏ phajai adusu inauna haiba hijadabagini aduga ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛ ꯒꯣꯜ ꯂꯧꯒꯗꯧꯔꯅꯤ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯒꯤꯅꯤꯁ ꯕꯨꯛꯇ ꯆꯟꯕ ꯍꯥꯏꯁꯤ ꯒꯣꯜ ꯂꯧꯗꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯒꯣꯜꯗꯨꯒꯤ ꯃꯊꯪꯗ ꯁꯦꯀꯦꯟꯗ ꯑꯣꯏꯔꯁꯨ ꯂꯧꯗꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯒꯤꯁꯤꯒꯤ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯐꯥꯎꯕ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛ ꯅꯊꯟꯇꯅ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯄꯣꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯤ ꯂꯩꯕ꯭ꯔꯥ ꯃꯤꯌꯥꯝꯗꯒꯤ ꯑꯗꯨꯒꯤꯗꯨꯝ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯒꯦ ꯁꯦꯡꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯏꯃꯨꯡ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯏꯌꯥꯝꯕ ꯁꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯕꯗ ꯗꯥꯏꯠ ꯍꯥꯏꯕ ꯗꯥꯏꯠꯇꯣ ꯑꯩꯒ ꯂꯣꯏꯅꯔꯛꯇꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯌꯥꯝ ꯋꯥꯅ ꯅꯨꯡ ꯂꯩꯉꯣꯏ ꯁꯨꯔꯒ ꯑꯩꯁꯤ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩꯅꯁꯨ ꯅꯣꯡꯃꯐꯥꯎ ꯑꯩꯒꯤ ꯏꯆꯤꯟꯁꯤꯗꯒꯤ ꯗꯥꯏꯠ ꯂꯩꯅꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝ ꯄꯤꯈꯤꯗꯦ ꯄꯤꯁꯨ ꯄꯤꯅꯤꯡꯗꯦ ꯄꯤꯅꯤꯡꯕꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯝꯅ ꯆꯪꯉꯛꯏꯃꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯀꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕꯒꯤꯗꯃꯛ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯔꯣꯏꯅ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯆꯅꯥꯒꯨꯝꯕ ꯇꯤꯡꯉꯒ ꯑꯗꯒꯤ ꯊꯨꯝꯒ ꯆꯤꯅꯤꯒ ꯇꯧꯔꯒ ꯆꯝꯄ꯭ꯔꯥꯒ ꯇꯧꯔꯒ ꯁꯨꯝꯕꯤꯔꯒ ꯍꯥꯏꯗꯤ ꯑꯩ ꯁꯥꯟꯅꯕꯁꯦ ꯍꯜꯂꯛꯄꯁꯤꯗ ꯑꯗꯨꯝꯕꯒꯤ ꯁꯦꯝꯕꯤꯔꯝꯕꯒꯨꯝꯕ ꯑꯗꯨꯝꯕ ꯌꯥꯝ ꯇꯧꯋꯦ ꯃꯇꯝꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯤꯜꯂꯨꯔꯒ ꯃꯇꯝꯗꯨꯗ ꯈꯟꯗꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯅ ꯃꯇꯝꯗꯨꯗ ꯍꯜꯂꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯝꯗꯣ ꯍꯣꯠꯅꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯥꯎꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯑꯗꯨꯝꯕ ꯊꯧꯅꯥ ꯉꯥꯛꯇ ꯑꯣꯏꯔꯒꯗꯤ ꯏꯃꯥꯈꯣꯏ ꯂꯩ ꯃꯆꯥ ꯁꯥꯟꯅꯕ ꯀꯌꯥ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯂꯩ ꯁꯞꯄꯣꯔꯠ ꯇꯧꯗꯕꯒꯤ ꯃꯔꯝꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯇꯣꯛꯈꯤꯕ ꯃꯔꯛꯇ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯂꯩ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯛ ꯌꯥꯝ ꯍꯣꯠꯅꯕꯤꯔꯛꯏ ꯑꯗꯨꯝꯕ ꯆꯥꯕ ꯊꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯋꯥꯕ ꯑꯗꯨꯝ ꯊꯦꯡꯅꯔꯛꯏ ꯇꯁꯦꯡꯅ ꯚꯔꯥꯃꯛꯇ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯏꯝꯐꯥꯜꯗ ꯆꯠꯂꯤ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯣꯡꯃꯁꯤꯒꯤ ꯂꯨꯄꯥ ꯆꯅꯤ ꯄꯨꯊꯣꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯔꯛꯇꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯉꯣꯏ ꯁꯨꯔꯒ ꯂꯩꯉꯣꯏꯁꯤꯅ ꯑꯗꯨꯝ ꯂꯩꯉꯣꯏ ꯁꯨꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯒꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯈꯔ ꯈꯖꯤꯛ ꯄꯣꯡꯉꯛꯄꯗꯣ ꯑꯩꯅ ꯑꯗꯨꯝ 3% 2% ꯑꯗꯨꯝ ꯑꯩꯅ ꯄꯨꯔ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯁꯤꯒꯤ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯀꯥꯎꯔꯔꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕ ꯈꯨꯗꯤꯡꯒꯤ ꯌꯥꯎꯔꯅꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯁꯦꯡꯅ ꯅꯨꯃꯤꯠꯁꯤ ꯑꯩ ꯃꯔꯨ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯗ ꯃꯥꯡꯖꯧꯅꯅꯗꯤ ꯍꯥꯏ ꯏꯃꯥ ꯑꯩ ꯍꯌꯦꯡꯁꯤ ꯆꯠꯀꯗꯧꯔꯤ ꯇꯁꯦꯡꯅ ꯄꯩꯁꯥ ꯑꯦꯔꯦꯟꯖ ꯇꯧ ꯍꯥꯏ ꯏꯃꯥꯗꯣ ꯊꯤꯗꯤ ꯊꯤꯖꯩ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯅ ꯊꯤ ꯍꯥꯏꯗꯣ ꯈꯪꯉꯒꯁꯨ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯕꯨ ꯑꯩ ꯏꯃꯥ ꯑꯩꯈꯣꯏꯅ ꯑꯩ ꯊꯤ ꯑꯗꯨ ꯐꯪꯈꯤꯗꯦꯕ ꯃꯇꯝꯗꯨꯗ ꯐꯪꯗꯦꯅ ꯑꯌꯨꯛꯇ ꯍꯥꯏꯗꯤ ꯆꯠꯂꯝꯗꯥꯏꯗ ꯅꯨꯃꯤꯗꯥꯡꯗꯗꯤ ꯍꯥꯏꯗꯦꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯐꯪꯗꯦ ꯏꯆꯥ ꯑꯇꯣꯝꯕ ꯆꯠꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯌꯨꯛꯁꯤꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯅꯤꯡꯉꯒ ꯂꯩꯕꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯈꯣꯏꯅ ꯀꯥꯏꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯨꯔꯅꯨ ꯏꯆꯥ ꯑꯇꯣꯝꯕ ꯑꯩ ꯄꯩꯁꯥꯗꯣ ꯊꯤꯕ ꯐꯪꯗꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯃꯣꯁꯟ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯏꯃꯥꯗ ꯁꯥꯎꯋꯦꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯌꯦꯡ ꯃꯔꯨ ꯑꯣꯏꯕ ꯇꯣꯔꯅꯥꯃꯦꯟ ꯆꯠꯀꯗꯧꯔꯤꯃꯦ ꯍꯥꯏꯅ ꯇꯣꯔꯅꯥꯃꯦꯟ ꯁꯦꯂꯦꯛꯁꯟ ꯆꯠꯇꯧꯔꯤꯃꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯑꯗꯨ ꯌꯥꯝ ꯊꯧꯁꯥꯕꯤꯗꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯏꯃꯥꯗ ꯌꯥꯝ ꯁꯥꯎꯁꯜꯂꯝꯃꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯑꯩꯗꯨꯗ ꯁꯥꯎꯐꯝ ꯊꯣꯛꯇꯕꯗꯨ ꯑꯩ ꯂꯩꯇꯕꯒꯤꯅꯤ ꯈꯜꯂꯒꯁꯨ ꯑꯩ ꯂꯩꯇꯕꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯆꯠꯍꯧꯗꯕꯗ ꯑꯩꯒꯤ ꯀꯔꯤꯌꯔ ꯃꯆꯦꯠ ꯑꯃꯗꯤ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯅ ꯆꯠꯀꯅꯤꯅ ꯈꯜꯂꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯃꯥꯈꯣꯏꯗ ꯉꯥꯡꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩ ꯏꯃꯥꯗ ꯉꯥꯡꯉꯝꯃꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯚꯔꯥ ꯄꯨꯗꯕꯤꯗ ꯃꯇꯝꯗꯨꯗ ꯇꯥꯇꯥ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯇꯥꯇꯥ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯁꯥꯔꯀꯜꯒꯤ ꯑꯣꯏꯅꯗꯤ ꯇꯥꯇꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯇꯥꯇꯥꯗ ꯑꯗꯨꯝ ꯏꯃꯥꯈꯣꯏꯗ ꯇꯥꯇꯥ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯑꯗꯨꯝ ꯑꯩ ꯏꯃꯥꯗ ꯁꯥꯎꯔꯝꯃꯒ ꯑꯗꯨം ꯑꯩ ꯕꯦꯒ ꯌꯥꯜꯂꯒ ꯁꯥꯟꯅꯕꯒꯤ ꯕꯦꯒꯇꯨ ꯑꯩ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯔꯣꯏꯗꯃꯤ ꯅꯪ ꯌꯨꯝꯁꯤꯗ ꯅꯣꯏ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯎꯔꯞꯅ ꯇꯧꯔꯒ ꯊꯣꯛꯑꯦ ꯑꯩ ꯊꯃꯣꯏꯗꯗꯤ ꯈꯜꯂꯣ ꯏꯃꯥꯈꯣꯏꯁꯦ ꯊꯤꯔꯤꯃꯤ ꯑꯩꯅ ꯉꯥꯡꯉꯝꯃꯤꯁꯦ ꯁꯣꯏꯔꯦ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯑꯩ ꯊꯣꯛꯂꯛꯏ ꯑꯗꯨꯝ ꯂꯝꯕꯤ ꯃꯇꯦꯛ ꯆꯠꯄꯗ ꯑꯗꯨꯝ ꯇꯥꯇꯥ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯇꯥꯇꯥ ꯇꯣꯡꯉꯒ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯖꯒꯥꯗꯨꯃꯛꯇ ꯀꯨꯝꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯍꯜꯂꯛꯄꯒꯤꯁꯤꯗꯤ ꯃꯔꯛꯊꯠꯅ ꯏꯅꯥꯎꯒꯤꯁꯤꯁꯨ ꯀꯃꯦꯟ ꯄꯥꯕꯤꯌꯣꯅ ꯍꯥꯏꯔꯛꯏ ꯀꯦꯃꯂꯤ ꯐꯪꯅ
ꯑꯆꯨꯝꯕꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯏꯁꯥꯃꯛꯁꯨ ꯏꯃꯨꯡꯒꯤ ꯁꯄꯣꯔꯠ ꯐꯪꯗꯕꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯇꯦꯛ ꯇꯦꯛ ꯁꯥꯟꯅꯔꯤꯕꯅꯤ ꯑꯩꯁꯨ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝꯂꯤ ꯐꯪ ꯍꯥꯏꯁꯦ ꯃꯍꯥꯛꯁꯨ ꯃꯌꯨꯝꯒꯤ ꯀꯩ ꯐꯪꯗꯕꯗꯒꯤ ꯃꯁꯥꯅ ꯇꯦꯛ ꯇꯦꯛ ꯁꯥꯟꯅꯔꯤ ꯍꯥꯏ ꯏꯅꯥꯎ ꯀꯌꯥꯝꯂꯤꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯣꯏꯕꯤꯕ ꯑꯣꯏꯁꯅꯨ ꯍꯣꯠꯅꯕꯤꯌꯨ ꯀꯟꯅ ꯃꯁꯤꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯏꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯣꯏ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯍꯜꯂꯛꯄꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯚꯔꯥꯗꯤ ꯑꯩ ꯆꯠꯄꯒꯤ ꯖꯔꯅꯤꯁꯤꯗꯤ ꯑꯩ ꯇꯥꯇꯥ ꯇꯣꯡꯉꯛꯈ꯭ꯔꯦ ꯍꯜꯂꯛꯄꯒꯤ ꯖꯔꯅꯤꯁꯤ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯇꯥꯔꯦ ꯋꯥꯕꯁꯤ ꯇꯁꯦꯡꯅ ꯋꯥꯈꯜꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯈꯟꯒꯅꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯑꯗ ꯁꯨꯝ ꯂꯥꯏꯕꯛꯅ ꯆꯥꯡ ꯐꯔꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯤ ꯇꯥꯇꯥ ꯑꯗꯨꯝ ꯂꯥꯛꯑꯦ ꯇꯥꯇꯥ ꯍꯜꯂꯛꯄꯒꯤ ꯂꯥꯏꯕꯛꯅ ꯐꯔꯗꯤ ꯄꯨꯡ 10 11 ꯑꯗꯨꯋꯥꯏꯗ ꯀꯩꯁꯨ ꯇꯥꯇꯥ ꯊꯧꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨ ꯑꯜꯂꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩ ꯇꯥꯇꯥ ꯐꯪꯉꯒ ꯏꯌꯥꯝꯕ ꯃꯤꯡ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯪꯉꯝꯗꯕꯤ ꯃꯊꯛꯇꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯤ ꯏꯌꯥꯝꯕ ꯑꯕꯗꯨꯅꯨꯔꯒꯤꯗ ꯑꯩ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯃꯛꯄꯨ ꯏꯃꯥꯈꯣꯏꯅ ꯑꯗꯨꯝ ꯏꯃꯥꯈꯣꯏꯗ ꯑꯩ ꯎꯠꯄ ꯃꯥꯏꯊꯣꯡꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯏꯃꯥꯈꯣꯏ ꯄꯩꯁꯥ ꯊꯤꯔꯒ ꯐꯪꯗꯕꯒꯤ ꯑꯩꯅ ꯁꯥꯎꯔꯝꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯇꯁꯦꯡꯅ ꯑꯌꯥꯝꯕꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯒꯤ ꯑꯣꯏꯕ ꯁꯔꯨꯛꯇ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯑꯗꯒꯤ ꯃꯤꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯗꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ CMCN ꯍꯥꯏꯁꯤ ꯆꯪꯉꯝꯗꯕꯤ ꯃꯣꯍꯃꯗꯟ ꯀ꯭ꯂꯕ ꯍꯥꯏꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯇꯦꯡ ꯍꯥꯏꯁꯤ ꯑꯗꯨꯝ ꯍꯣꯏ ꯑꯩꯒꯤ ꯆꯠꯄ ꯊꯣꯛꯄꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯐꯖꯅ ꯄꯥꯡꯕꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯃꯛꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯂꯣꯏꯅꯔꯛꯄ ꯑꯩꯒꯤ ꯑꯆꯨ ꯑꯁꯥ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯑꯋꯥꯕ ꯃꯌꯥꯝꯗꯁꯨ ꯃꯇꯦꯡ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤ ꯇꯁꯦꯡꯅ ꯑꯗꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯤ ꯂꯧꯔꯦꯝꯕꯝ ꯁꯟꯖꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯦꯞꯄꯝꯕ ꯁꯤ ꯑꯣꯏꯅꯤ ꯇꯁꯦꯡꯅ ꯑꯩꯅ ꯑꯆꯨ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯃꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ MLA ꯁꯣꯔꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯕꯗ ꯁꯨꯝ ꯄ꯭ꯔꯙꯥꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯑꯩꯉꯣꯟꯗꯒꯤ CM ꯍꯥꯏꯅ ꯃꯐꯝ ꯆꯥꯅ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯃꯇꯦꯡ ꯂꯩꯈꯤꯗꯦ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯅ ꯍꯧꯖꯤꯛ ꯏꯃꯥ ꯐꯥꯎꯗ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯂꯥꯛꯏꯕ ꯁꯤꯗ ꯃꯦꯗꯜ ꯀꯌꯥꯗꯤ ꯂꯧꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯁꯥꯟꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯀꯥꯟꯅꯕ ꯑꯃꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯃꯁꯤꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯑꯦꯖ ꯑꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯄꯤꯌꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟ ꯁꯔꯀꯥꯔꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯏꯅꯥꯎꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯕ ꯍꯣꯠꯅꯕ ꯀꯟꯕ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯃꯕ ꯑꯃꯗꯤ ꯍꯦꯟꯅ ꯄꯨꯔꯛꯀꯗꯧꯕ ꯃꯤꯁꯛꯁꯤꯗ ꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯔꯤ ꯑꯃꯗꯤ ꯏꯔꯩꯆꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅꯁꯨ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯩꯈꯣꯏ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯗ ꯑꯩ ꯁꯔꯣꯁꯅꯤ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯑꯂꯃꯖꯥꯠ ꯅꯍꯥꯛꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯀꯩ ꯁꯔꯣꯁꯅꯤ ꯍꯥꯏꯕ ꯑꯃ ꯅꯍꯥꯛꯅ ꯃꯨꯟꯅ ꯍꯣꯏ ꯈꯪꯉꯤ ꯁꯔꯣꯁ ꯑꯃꯅ ꯃꯨꯟꯅ ꯈꯪꯉꯤꯉꯩ ꯃꯥꯁꯦ ꯋꯥꯡꯒꯣꯏꯗꯒꯤ ꯋꯥꯡꯒꯣꯏꯗꯒꯤ ꯑꯣꯏꯕꯅꯦ ꯇꯁꯦꯡꯅ ꯁꯔꯣꯁ ꯃꯁꯛ ꯈꯪꯉꯤ ꯑꯐꯖꯜ MK ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯑꯜꯂꯥꯅ ꯏꯅꯥꯎꯕꯨ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯕꯤꯁꯅꯨ ꯈꯥꯡꯕ ꯀꯟꯁꯤ ꯂꯥꯏꯔ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨ ꯏꯅꯥꯎꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯁꯤ ꯍꯥꯏꯅꯕ ꯀꯃꯦꯟ ꯄꯤꯔꯛꯏ ꯏꯅꯥꯎꯗ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯑꯩ ꯇꯨꯡ ꯇꯥꯔꯛꯄꯒꯤ ꯄꯨꯟꯁꯤꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯄꯣꯔꯠ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯇꯧꯕꯤꯔꯒ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯃꯗꯤ ꯙꯔꯃꯒꯤ ꯂꯤꯡꯖꯦꯜꯕꯨ ꯎꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯂꯦꯡꯗ꯭ꯔꯕ ꯁꯛꯅꯤ ꯎꯠꯇꯕ ꯌꯥꯗꯕ ꯇꯁꯦꯡꯅ ꯄꯣꯛꯏꯕ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯏꯁꯤꯒꯤ ꯃꯒꯨꯟ ꯎꯠꯄ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ ꯇꯁꯦꯡꯅ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯨꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯗ ꯑꯜꯂꯥꯍꯗ ꯗꯨꯑꯥ ꯇꯧꯔꯒ ꯑꯉꯝꯕꯒꯤ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤꯗꯃꯛ ꯗꯨꯑꯥ ꯌꯥꯎꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯏꯅꯥꯎ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯏꯅꯥꯎ ꯍꯧꯖꯤꯛ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯍꯟꯗꯛꯇꯁꯨ ꯆꯦꯝꯄꯤꯌꯟ ꯂꯧꯈ꯭ꯔꯤꯕ ꯏꯅꯥꯎ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯃꯗꯤ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯜ CSO ꯑꯃꯗꯤ ꯂꯣꯏꯇꯣꯡ ꯈꯣꯡꯗꯣꯡꯕ ꯂꯤꯗꯔꯁꯤꯡ VIP ꯁꯤꯡ ꯑꯃꯨꯛꯇꯪ ꯆꯠꯂꯒ
ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯛ ꯆꯠꯄ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯏꯅꯥꯎ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯦ ꯍꯦꯟꯅ ꯐꯕ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯡꯆꯠ ꯑꯣꯏꯅꯕ ꯃꯁꯤ ꯍꯣꯠꯅꯃꯤꯟꯅꯕꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯅꯥꯎꯅ ꯑꯔꯣꯏꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯀꯔꯤ ꯃꯦꯁꯦꯖ ꯇꯧꯅꯤꯡꯕ ꯍꯣꯏ ꯇꯁꯦ ꯍꯣꯏ ꯃꯇꯝꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯐꯪꯗ꯭ꯔꯕꯅꯤna ꯇꯁꯦꯡꯅ ꯂꯥꯏꯚ ꯑꯁꯤꯗ ꯇꯁꯦꯡꯅ ꯄꯨꯕꯤꯔꯛꯄ ꯏꯌꯥꯝꯕꯁꯨ ꯇꯁꯦꯡꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯔꯣꯝꯗ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯃꯤꯡ ꯇꯁꯦꯡꯅ ꯑꯣꯖꯥ ꯈꯔꯗꯪ ꯃꯃꯤꯡ ꯄꯟꯖꯔꯝꯒꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯐ꯭ꯔꯣꯝ ꯆꯥꯏꯜꯍꯨꯗ ꯂꯦꯚꯦꯜꯗꯒꯤ ꯑꯩ ꯁꯥꯟꯅꯔꯛꯄꯁꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯣꯖꯥ ꯋꯥꯍꯤꯗꯨꯔ ꯑꯗꯒꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯦꯟ ꯑꯣꯏꯅ ꯂꯤꯗ ꯇꯧꯕꯤꯔꯛꯄꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯆꯧ ꯔꯐꯤꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯂꯝꯕꯤꯗꯁꯨ ꯑꯗꯨꯝ ꯑꯣꯖꯥ ꯈꯔ ꯃꯤꯡꯃꯛ ꯄꯟꯗ꯭ꯔꯒꯁꯨ ꯑꯣꯖꯥ ꯈꯔꯅ ꯑꯩꯕꯨ ꯂꯤꯗ ꯌꯥꯝ ꯇꯧꯕꯤꯔꯛꯈꯤ ꯍꯧꯖꯤꯛꯅ ꯑꯩ ꯂꯩꯔꯤꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯏꯑꯣ ꯑꯁꯤ ꯔꯐꯤ ꯀꯦ ꯍꯥꯏꯅ ꯈꯪꯅꯩ ꯃꯌꯥꯝꯅ ꯁꯤꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯀꯤ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯋꯥꯍꯩꯅ ꯋꯥꯇꯥꯅ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯀꯔꯦꯖꯃꯦꯟ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯣꯏ ꯍꯟꯗꯛ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯗꯅ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯗꯅ ꯑꯗꯒꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕꯤꯕ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯇꯧꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯑꯒ ꯃꯌꯥꯝꯗ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯇꯁꯦꯡꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯕ ꯉꯝꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯟꯕꯤꯁꯅꯨ ꯍꯥꯏꯅ ꯑꯜꯂꯥꯗ ꯗꯨआ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚ ꯑꯁꯤ ꯑꯗꯨꯝ ꯏꯌꯥꯝꯕꯗ ꯁꯤꯟꯅꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯒ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯡꯅ ꯏꯅꯥꯎ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯍꯤꯁꯇ꯭ꯔꯤ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏꯅ ꯂꯤꯃꯤꯟꯅꯕꯁꯤꯗ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯌꯧꯅꯕ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ